ꯑꯩꯈꯣꯏ ꯉꯁꯤ ꯃꯥꯎꯒꯦꯠ ꯂꯣꯝꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝꯗꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤ ꯄꯨꯡ ꯃꯥꯄꯟꯒ ꯃꯤꯅꯤꯠ 95ꯗꯒꯤ ꯑꯩꯈꯣꯏ ISPTꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯨꯑꯣꯏꯅ ꯗꯤꯄꯦꯟꯗꯦꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯒꯤ ꯑꯗꯔ ꯇ꯭ꯔꯥꯏꯕꯦꯜꯁ ꯑꯩꯈꯣꯏ ꯀꯕꯨꯏ ꯖꯥꯇꯤꯒꯤ ꯌꯥꯎꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯒꯥꯔꯤ 10ꯃꯨꯛ ꯑꯩꯈꯣꯏ ꯕꯁ ꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯤꯡꯒꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯃꯁꯥ ꯃꯁꯥꯅ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯇꯤꯀꯦꯠ ꯀꯛꯆꯔꯒ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯗ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯁꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯁꯤꯡꯅ ꯑꯩꯈꯣꯏ ꯃꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯩꯁꯥ ꯄꯥꯏꯖꯗꯕ ꯂꯩꯖꯗꯕ ꯃꯤꯁꯤꯡꯅ ꯐ꯭ꯂꯥꯏꯠꯇ ꯇꯤꯀꯦꯠꯇꯣ ꯌꯥꯝ ꯂꯩꯕꯗꯣ ꯁꯤꯒꯨꯝꯕ ꯐ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯨꯞꯃꯦꯟ ꯑꯃ ꯅꯣꯔꯃꯤꯁꯤ ꯑꯃ ꯄꯤꯁ ꯑꯃ ꯂꯥꯛꯅꯕꯒꯤ ꯉꯁꯤ ꯆꯠꯂꯤꯕ ꯁꯨꯃꯥꯏꯅ ꯂꯩꯇ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐ꯭ꯂꯥꯏꯠꯀꯤ ꯄꯩꯁꯥ ꯑꯇꯥꯡꯕꯗꯣ ꯑꯩꯈꯣꯏ ꯀꯛꯄ ꯉꯝꯗꯕ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯗꯨ ꯁꯤ ꯂꯝꯕꯤꯁꯤ ꯌꯥꯔꯒꯗꯤ ꯉꯁꯤꯗꯤ ꯍꯧꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯇ ꯂꯥꯏꯔꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯅꯥ ꯂꯥꯏꯌꯦꯡꯕꯒꯤ ꯄꯩꯁꯥꯗꯨ ꯌꯥꯝꯅ ꯍꯟꯊꯅ ꯂꯝꯕꯤ ꯆꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯕꯤꯕ ꯑꯩꯈꯣꯏ ꯃꯔꯛꯇꯁꯨ ꯑꯅꯥꯕ ꯌꯥꯎꯔꯤ ꯄꯣꯔꯛꯏꯕꯁꯦ ꯃꯈꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯄ꯭ꯔꯦꯁꯟ ꯄꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯃꯥꯎ ꯒꯦꯠꯇꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕꯒꯤ ꯌꯥꯝ ꯆꯥꯅꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯁꯤ ꯃꯐꯝꯁꯤ ꯎꯕꯗ ꯀꯨꯏꯅ ꯆꯍꯤ 3ꯃꯨꯛ ꯑꯩꯈꯣꯏ ꯎꯖꯗꯅ ꯂꯥꯛꯄꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯦ ꯃꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯇꯧꯔꯤꯕꯁꯤ ꯑꯣꯅꯦꯕꯜꯅ ꯁꯤꯟꯕꯤꯗꯅ ꯑꯃꯗꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯅ ꯁꯤꯟꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯤꯟꯕꯤꯗꯅ ꯉꯁꯤ ꯑꯩꯈꯣꯏ ꯆꯍꯤ 3-4 ꯍꯦꯟꯅ ꯆꯠꯄ ꯐꯪꯗ꯭ꯔꯕꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯥꯎꯒꯦꯠ ꯂꯣꯝꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝꯗꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤ ꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯩꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯣꯏ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯥꯎꯒꯦꯠ ꯍꯥꯏꯔꯒꯗꯤ ꯇꯨꯝꯖꯗꯅ ꯆꯥꯗꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯣ ꯃꯗꯨꯒꯤ ꯑꯃꯨꯛ ꯅꯣꯡꯃꯁꯤ ꯂꯥꯛꯑꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯤ ꯑꯃ ꯑꯣꯏꯕꯅꯤ ꯈꯜꯂꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯤꯁ ꯑꯦꯟ ꯍꯥꯔꯃꯣꯅꯤ ꯑꯣꯏꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯗꯨꯅ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜꯂꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ